Maharashtra politics da oiriba fibham Maharashtra da coalition government ni paliba coalition gov haibadi mili juli amaga punsinnaba political party minimum ani oiba tai masigidamak aduga helabasu hiyai aduna Maharashtra government form oiki 2019 da India की main political party ahum pullaga makoi dudi Uddhav Thackeray की Shiv Sena Sharad Pawar की NCP aduga ahum subana Congress party ni party ahum asina sarkar form tawraga 2019 dagi palak bani masida political party macha kharasu loinana independent mirep tagi karak pa kharaga punna lairak bani sarkar se 2019 da oiba Maharashtra ki state assembly election da Shiv Sena na phanki 56 seats NCP na phanki 54 aduga Congress na 44 aduga BJP mathantana chinki 105 seats masida uba phangi 2019 ki Maharashtra ki election da BJP na khwaidagi hena phangi adubu makoina sarkar di form tawkhide Shiv Sena NCP aduga Congress pulaga total 154 seat na semkre Shiv Sena NCP aduga Congress pulaga total 154 seat na sarkar semkre BJP na total 105 seat phanglaga opposition oiduna lehki Maharashtra sarkar form tawbugi damak party amana total 145 seat phangbatai 2019 da NCP Shiv Sena amadi Congress pulaga 154 seat na government semlaba tungda independent MLAs amadi political party macha singchu punsilaga total 169 seat ki government oiduna palaki 2020-21 Europe padadi amuk MLA kharaga amaji opposition dagi thoraktuna coalition government asida punki aduna coalition government asigi apun ba representative apun ba seat ki masing 175 wiki masigi tungda coalition government asigi anobaming thonki Mahavikas Akhari party haiduna Ihan han bada coalition government asigi only 154 seat lairamba tungta tongsil laktuna 175 sure nauna tongsin basing asida Muslim support MIM Bahujan Akhari makoya se UPA coalition ki party Samajwadi party ki amadi communist party ki meeting auri masigi makha tarak pada 22nd June 2022 ningthaukabu namit asida Eknath Shinde ko ba MLA se Shiv Sena gini loin nana maga loin ba MLA kunma pan khangaudra mangki tiba phangti not reachable oiki tungda khabar phangi Gujarat ki Surat ki 5-star hotel amata leire haiba atai mafam thamlaga Gujarat ta changkiba asina clear takli makoi BJP support to ba pamli haiba ahan bada MLA kunchana Eknath Shinde gi tung innabani hojikti amuk kuntha taret amuk sugre Shiv Sena gi total seat 56 adudagi 37 ama yadri haiduna thokrabanina makoya sina punna sign tawraga amuk Maharashtra governor da chi ama pisin kre maudi Eknath Shinde ekogi leader ni Uddhav Thackeray natte mangda su panjaki Maharashtra da legislative assembly da total 288 seat ni aduga sarkar sembagi damak 145 seat oibatai coalition government Mahavikas Akhari party adugi 175 seat oikrabani masidigi 37 MLA departure oikraba tungda hojik lahore se only 138 tamaire masidigi automatically no confidence motion force toba tabani maramdi pakoigi mathau tab MLA leitre hanagi coalition government do collapse oibatai hojik possibility ama amoka urakli sarkar sembagi oirakpa yari sina Shiv Sena na mokoidigi thokraba MLA kuntha teret pu thadok laga NCP busu thadokraba Congress busu thadokraba aduga BJP plus Shiv Sena anobu sarkar ama form oibagi mong masigi situation ase laktingai mangda Uddhav Thackeray ni amna kanna magi friends MLA sing pu chen ke ba rebel tawrak chen ke ba singa do lakna ba haiki yamna kana nonjaki adubu koina wakpam ase thausagitre mokoi lakhidre adubu leader Eknath Shinde amadi magi friends sing ase makoi wata kidre Uddhav Thackeray ase matam amagi hendut pagi mingchat leader Bal Saheb Thackeray gi machani duga expert sing hai Bal Saheb Thackeray na gi legacy mana pamnumba khara follow tawdi masidagi makoi party gi manung da krek ase lakpani anyway masigi sarkar kin thabagi asi po sanak pasida yamna choba political game manung da yauri pone hojik game loitri ngasi pau tari babu Eknath Shinde gi follower MLA da nipu nithoi busuri asini masina takpadi Shiv Sena leader Uddhav Thackeray ki mi
नोम नोम की लिखथरे मसिदक सु हेना लिखथ खिबियाई मखोइना बीजेपी का पुन्ना सरकार फॉर्म तबकी महुत्ता एकनाथ शिंदे की ग्रुप का बीजेपी का अमुक पुल्लगा सरकार फॉर्म ओइबगी मोंग अमुक लाकली मसिगी फाइनल राउंड से योत्रिंग मांगदा महाराष्ट्र गवर्नमेंट से डिसॉल्व ओइगनी अदुगा सेमदोरि बने मसिगी पिक्चर से योरक्रिंग मांगदा उद्धव ठाकरे की माइकैदी की संविधान की लॉ खरसु अप्लाई तौबी खुदोंग चाव फंगी मदुदी एंटी डिफेक्शन लॉ मसिगी लॉ असिगी मतुंगिना उद्धव ठाकरे ना एकनाथ शिंदे अमदी रिबेल तौबा मखोइगी एमएलए पुनमक अदु नत्रसु मेन लीडर तरानी थोइदा डिस्क्वालिफाई केस पाली लोइमक्ति पांदे अतैदी मखोइगी माइकैदा पुरकनबा तुंगदा हाइरगा अदुबु हौजिक पिक्चर ओंदुना एकनाथ शिंदे की फॉलोअर नबु हेन यामलकले बीजेपी का मखोइगा कोalition गॉप सेमबगी मोंग लाक्लिब्रा मसिदा मक पिक्चर से ओइरकली मसिने महाराष्ट्र की पॉलिटिकल गेम हंदक ओइरिबसे